अहानबद मरोइब पाउ लेबर कोड मरी पार्लियामेंट पास तौखिबगी मायोक्ता इंडिया पुंबद कौरिबा जनरल स्ट्राइक मणिपुर दसु चथरी अमदी तोंगान तोंगान मलोइसंग सिंगी मखादा लमदम सिगी मियामदा सेंथोक लंबी पीनबा पाइखतलिबा थबक थौरमसिंग अमुका हन्ना मिटिंग चंगबा मतम यौरे हाइरी खुरमजरी ISTV की मणिपुरी पाव मियेंग ताबरिबसिंगबु तरामना ओक्चरी पाव संदोंगना पिसरी प्राइम मिनिस्टर नरेंद्र मोदी ने हौकिबा चही तरा असिदा पावर पुंबा सुपाई पाइशिनबा लेबर कोड मरी पार्लियामेंट पास तौखिबगी मायोक्ता ngasi इंडिया पुंबदा सेंट्रल ट्रेड यूनियन तरामाथोइना कौरिबा नेशन वाइड जनरल स्ट्राइक ना मणिपुरदसु बैंकिंग सेक्टर यावना अतै हिरम क्यादा चावना अकाइबा पिख्रे जनरल स्ट्राइक असिबु सौगतुना ऑल मणिपुर बैंक एम्प्लॉइज एसोसिएशन सुसिंदुना तोंगान तोंगान बैंक एम्प्लॉइज सिंगना सरुक्यादुना इम्फाल अर्बन कोऑपरेटिव बैंक लिमिटेड के एमजे एवेन्यू तलाइबा हेड ऑफिस प्रोटेस्ट सथखरे सथकिबा प्रोटेस्ट अदुदा सरुक्याखिबा ऑल मणिपुर बैंक एम्प्लॉइज एसोसिएशन के जनरल सेक्रेटरी सोइबम इंद्र कुमारना ngasi इंडिया पुंबदा चथरिबा नेशन वाइड जनरल स्ट्राइक असी बैंकिंग सेक्टर खक्तगी नते हाना लैजरिबा लेबर कोड लो कुनमापल थुपचिलगा सेंजाव पाइबा खरा खकी येंगलगा लैबाक मियामगी मायोक्ता ओइबा लेबर कोड मरी इंडस्ट्रियल रिलेशंस सोशल सिक्योरिटी ऑक्युपेशनल सेफ्टी पार्लियामेंट पास तौखिबा से चटनबा यारोय हाइबगी प्रोटेस्ट ने पब्लिक सेक्टर असी मुथतलगा प्राइवेट सेक्टर द लोइना सिना थोकपगी फिबम अमा लाकपासिना लैबाक मियाम द पिरकदबा चैथिंग सिंग अदु मायोक नरक्ट्रिङैदा चटना हंदनबा इंडिया पुंबदा पांगथोकपा जनरल स्ट्राइक ने हाइखि लेबर कोड मरी खना थुपचलनी है मेजर डिमांड सिगी मायोक्तनी अखोना अदिसरीदा अखोना तौगरिबा मेजर डिमांड दिया हाइबा स्क्रैप तौनी अखोगी मेजर जिगी लेबर कोड मरी सरीदा स्क्रैप तौ मेजर डिमांड सिनी हाइगे सिगी मेजर ओरिबा कोड से लेबर कोड सिगी सेम इफेक्ट द लाखदर बैंकिंग सेक्टर द लाइव इफेक्ट्स अनएम्प्लॉयमेंट सेक्टर द एग्रीकल्चर सेक्टर द फाइनेंशियल सेक्टर द इंक्लूडिंग द बैंकिंग सेक्टर इंश्योरेंस सेक्टर सिदी याव इफेक्ट्स से मसीगे मायोक्ता खना तोंगान तोंबा डिमांड खरदा खना नसी जनरल स्ट्रक्चर फुया मणिपुर थोकलिबा चाही अनि हेलबा इरांग असिना स्टेट असिगे सेल थुंगी फिबम साथिना सुक्सिल हले लेंगाकना तोंगान तोंगानबा लुइसंग सिंगी मखादा लमदम सिगी मियामदा सेंथोक लंबी पीनबा पाइखतलिबा थबक थौरम सिंग अमुका हन्ना मिटिंग चंगबा मतम यौरे इरम असिदा मिटिंग थमदुना ISTV न्यूज ना लमफेलदा लाइबा स्टेट वेटरनरी डिपार्टमेंट ना खाकी कैम्बेल मुतनबा चलाइबा डग ब्रीडिंग फार्म दा कोइना चटलुबगी पाउदम अमा अने हुजिक लेजरीबा मफमसी लमफेल पातलाइबा स्टेट वेटरनरी डिपार्टमेंट की डक फार्म दुदनी मतममदा मफमसिदा गानु मसा पुथोगा मणिपुर की लौमी सिंगदा इंटीग्रेटेड फार्मिंग की मखोइदा डबल इनकम वइननबगी दमकता मखोइदा सेंथोक हेन लेननबा गानु मसा सिंगसे अताबा ममलदा पिरमी अखोन हौजिक उरिबसिना इनक्यूबेटर मशीन सिंगदुनी लिसिंगनि तरामापन की ममांगदगी इसिंग इचाव हंजन हंजन थोकिबना मरम ओरगा मफम सिन नमधगिबा दुगा इसिंग शोटकिबना मशीन सिंगदु सेंबीदबना मरम ओरगा मतमदुदगी हाना गानु मसा पीरगा लेरमबदु हौजिकती लौमी सिंगदा वानरबा मतमसिदा होंगबा ममलदा गानु मसा सिंगदु फंगनबा ngamdri अदुगा ngasi अखोइना उरिबा मफमसिदा हुजिक लेरिबा गानु सिंगसी कलिंग स्टेज नि मरुम कोकपा लोइरगा मखोइसि मसा चानबगी दमकता थादोखिबगी मतमदु ओइबा गानुगी फिबमदुदा लेरमे अखोइना ngasi लाक्सबा मतमदा अतोप मफमसिंगदा गानु मसा तोंगान तोंगानबा स्टेजिंग मसादगी योखलकपा मथंग मथंग रोटेशन नाइना लाकपगी मवोंगदुदी उजय अदुबु अतोप गानु मयाम अमा का हेना मतम अमदा लोइरमबा दुमाइना लोइदना अदुगा मरुमसिंग मसा ओलहंदना हुजिक मयामदा फंगनबगी अताबा ममलदा लोमी सिंगदा फंगनबगी पोतुमदी हुजिक लैत्रि
Duck farm sigi manung da leiba pukhini mayamna somda hojik leiriba ubiribasi matam amadadi masi nganu thadoga nganu singsigi iroifam makhoi masana nanaba hena masamo fananabagi adumaina sizinaramba mafamne dum ngasidi fencing gi khudongcha da basingsu leire napi singbi yam hena haujan gibana maram moraga ngasidi changshalaga phajana masida sizinaba ngambagi potumadi udre mafam sidagi puthokba fertilize oiba egg singdu incubator machine si yadabana private ki farm singda nganu murum singdu kolhalaga hojik makhata na bridge di mutana madum leiriba staff sing sina yamna kanna honabagi mamidu di tai aduga khaki campaign si manipur da mafam sidagi farm sidagi hojik adum mafam mayambada fajana loinaraga madugi kanabadi launari aduga leiriba nganu sigi bridge tumaksu ngasi ngasi mak mafam sidagi hawdokiba mafam simakta dasu mutana ba staff sing sina su yam kanna hodari hauzik nganu masa puthoktragasu mafam sida leiriba nganu singsina kokpa masa onaba marum singdu adum lomi singda akhangba lomi singda de dum subsidize oiba rate nganu marum amada lupa tara da piraga nganu masa sing puthoknaba marum singdi mafam sidagi dum puthui hauzik thengnari ba khudongcha da basin incubator machine yada basina masa olhan bangam da basima leire aduga pukhi singi fencing si leitabana maram oraga nganu se thadoga su mangi bagi khudongcha da mayam amu su thengnai aduna fencing si mapung phana tobiragadi leiriba staff sing sina senajabada thudukpa awaba leiroi haba wafam dudi thambire loinana hauzik laiba wafam di incubator machine si yaragadi karigumba mafam sidagi nganu masa sing si puthokpa ngamagadi matam amada pirambagum da ngasi su leiriba irang sina maram oraga miyam wanaraba lomi sing wanaraba state sigi centrum gi pibam phatraba matam sida ahongba mamalda miyam da nganu masa sing si ataba mamalda phanganba ngamba taragadi lomi sing sigi centrum gi pibam phagalan badantana state sigi senmilon da su achouba kanaba madi oigani haiba wafam du mafam sida laaga khangba ngamjai video journalist Jivan Konsam Indra loinana paudam jariba longjam Gunasandra ISTV news Lampel Pat Duck Farm Sugnu SC ki manung chanba Wangu Gram Panchayat ki ward number 5 Wangu Laifam Amom Laikai gi drain system yadabana maram oiraga leptana chuba nongna ising senthokpa ngamdana leiramba amadi laikai adugi leiriba yumsingda ising thumjilakadaba kayadagi kannaba paikhalakpa khongthang oina Wangu GP ward number 5 ki member in charge Sanasam Birchandrana lamdam adugi miyamga punna tongan mafam anida uku ani haptuna ising senthok hankre Makatana laikai asida ising senthokpa ngamdaba mafam kharadasu culvert hapkigani hairi asigumba khudongchadraba mafam asida tungkoina chatpa yagadaba mafam ama mari lainaba singna yengsinduna mafam asida paka drain semnabasu laikai adugi miyamna lengaki pukning singsilakli Wakalol Manaba Apunba Wama Kanglaipa Kamadi All Manipur Recognized Private School Welfare Association ga yanakibagi matung inna miyamgi luting purel jingsubam oza akabagi mami photo Tampake District Khuding Makta Lairiba School Singda Thetpagi Khongjang Paringnai na sangsilakpagi Manungchanna Ngarangsu Bisnupur District Imphal West District ki mafam marida photo thetpagi khongjang sangsin kre school gi authority ga yanaduna sangsin khiba school sing adudi St John English School Nambol Special Regular English School Nambol Ajad English School Maitram Imprint Science Academy Changangaine Ngarangi khongsadada Wamagi President Moirang Them Naukhomba Mijaina Luchingbaga loinana Wamagi thopuba kyasu yauke Manipur State Rural Livelihood Mission Kumbi SC ki Borayangbi Gram Panchayat ki manung chanalaiba Wangu Sanankhongda Saturated Base Intervention Program ama haudokre Thauramasida Kumbi Assembly Constituency ki MLA Sanasam Prem Sandra MSRLM ki official kyasu sarukyaduna Borayangbi Gram Panchayat SC ki tungan ba khungang kyadagi lakhiba nupi chamagayangkai henbada Mission SC ki makada Sub Help Group semtuna khungang ki nupi singi sanmitlon hena fagat hanaba lengaktagi kari kanaba khudongchaba sing lawbayai haibagi matangda MSRLM gi akhang ahi official singna macha khain khangan ke
Thauram aduda MLAS Premchandrana Department of Rural Development and Panchayati Rajna Kungang Chawkhatnaba thabak thauram sing paikhalakliba asida Kungangi senmitlon su hena fagatnanaba MSRLM na Kungangda chatuna nupi singi senmitlon fagatnaba paikhalakliba kaya asige kanaba sing lohongnaba hotnasi haiki Thauram aduda Borayangbi Gram Panchayat ke Administrative Committee ki Chairman T.S. Ramesh, Upapradhan S. Mani, BJP Kumbi Mandal ki President Seram Angausana, BJP Bisnupur District Committee ki BP K.H. Laxman na chingbana maroiba miyasing wena sarukya ke. Irang sinamar moiraga silpa koi myam yamna handari ani tade koi ngakam karom dagino sajing dekam dabe ade no misi nagadawa tawdabe ade dal ana ejaw ko habi ade adra sugum labat tuan ba gramin di lakba kungang galaiba si san myam singi state gramin lamadi central gramin pai khaliba tuan ba kanabu myam singi se koi longmi dabi henabi tawsi Paugi maraktana ten break amatang nominase Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Aksang panathamge hairabadi iramda masimaktada leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada mu kari gi chatlugani aikhoigi manipur da su hogikti awangba thaki health care fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhoigi phone number 6909390666 ta call tawbirau Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itung da taram nukjari makhataba pau pizari Olympic Games ta India ki medal logodoriba si Manipur ki sanaroi singni masigi pandam da India na bid toriba lesingani kuntra taruk Summer Olympic Games ta sarukyaduna medal loba ngamnaba hujikta ki semba chapchaba matam oire kumalampa ka standard swimming pool ki wat liba steam bath sonabad ice bath yauna atai award passing amadi pulasi matam chana Manipur lengak ni yengsilabadi Olympic Games sida soidana swimming ki medalist puthokpa ngani hari hiramasida network asige senior sports journalist boyai ningthozam dege paudam ama Manipur lengangna miyeng changiba watpadagi semjin sajin bidraba Kumalapak Sports Complex ki swimming pool da hana international swimmer oiramba NIS swimming coach Laitonjam Santos na lakadoriba sayi sogli singani sumna kunthar tarukta India na yumbu oiduna pangthokadoriba Summer Olympic Games da India ki mahut sinduna Manipur ki swimmer sing saruk yabang ngamnaba katokpa amaga loinana international swimmer Laitonjam Lanchenba yauna atai masak nareba swimmer sing tambi takpiri Coach Laitonjam Santos hana international swimmer oirambata natana swimming da NIS qualify oiduna sogli sing ani sumna mapandegi sogli sing ani sumna kulumdoi phauba sanglaba sahi taramari rom Karnataka Bangalore da tongan academy sing da thabak tormlaba matungda Manipur da laktuna Manipur sarkar gi European Sport Department ki ayaba lauraga swimming pool in charge wazan nabagi makhada RCC advanced swimmer sing hojik phauba tambi takpiri award apana thalaba Manipur gi amatangaraba Kumalampang Sports Complex ki swimming pool asi laingangna long term policy amagi makhada akhanba miyeng changbiduna waliba infrastructure sing matik sana phangan birabadi
India ki tanatana state asigi masak naraba swimmer kaya putopanganguni haina coach Laitonjam Santos na network asiga akanana unabada phongdorogli I ming Laitonjam Santos I ex international swimmer ni Bangalore Academy of the facilities mayam level from the adum package kasi yam sauraga nungaina level from the dagi aina sida laki base ai iram dam sida aina sanabada akoi di Manipur sidi sanabagi lamni loina pithok sarpa mayam am yawi adu ai ju amuktang aina khallaga swimming se aina India gi champion se oina ba India gi mangin tharga chatna ba aina hona bagi pandam ma laaga India na Olympic se sin bagi bat lo bagi ama leiba adugi adu hajitigi long time aina vision nama uraga ai angang sing se sahi hajik nipan dagi na dum tranga moki manung lei adugi matam du sab chana peak timing tagada ba aduna long vision nama semaga aina isa se adum ko sama oiba si government gi su oiba nate adu oindabnina isa adum kathokpani atopa ai kasu tawdre sida kathokpa se natna adum ayu kanung din ga training tawba matam gi oina adum ai training macha gumba adu foreign course globally karamba trains ta chali kam training tawri karamba recovery system tawri na haiba mayam sisu adum kesep tawna ba adu follow tawna ba hona bada adum matam gi oina paisa sang daba adum madina te adu challenges ti adum lai hojik su challenges mayam lai di training gi good equipments ki adu gi swimming pool gi water clarity oidaba adum mayam am lai adu koi Manipurna lairaba leba ama oiba aduga thodogam thokpa leba ama oibani kasu yamna ju ai kanada su blame tawning adubu swimming bu nungsibiba swimming bu pamjabibana akoi de mateng pangtar di ina tawjariba train toriba amadi Manipur gi swimmer singsi yamna faba masada pithok chapa involve quality yaujrakpa ama oi aduna aina aigi wakanda aisu kathok charaga angang singsu kathoga koi hona minaraga Olympic si akoi aduda medal longnabagi aigi wendi pandamni aduga sida swimming nungsibiriba swimming bu pamjabi mina aigi moigi mateng su ai logjaning Asian Youth Championship si aseng swimming gi under 17 oibane ado ma gina just 14 gata ngai riba 14 plus se aduna performance ti ajik national record che mana thambani na performance ki di ai quite sure oi fajna dum pe kani khalli ado medal su ai fangani ne khalle akoi gi swimming bu nungsi jaba amadi swimming bu pamjaba sports bu nungsi jaba singna Manipur da hagula liba player amadi swimmer maruina swimmer singsi yamna mamang dagi solaga leramba adubo objective performance kara baja khale khara miyeng sangbiraga swimmer singsida haina performance pinaba supporting staff kumba hena mon recovery section sida hena miyeng sangbiraga khara government su aduga maga mari leinaba organization singna su khara thabak tawminar di ai akoigi national championship ja koina soidina dum koina dominate india da tawga chatpa ngamni naina International swimmer Laitonjam Lanchenba Baharenda sahi sigi October thagi tang kulumduidagi kuntaret phauba pangthokadoriba ahum suba Asian Youth Games da India gi team da saruk yagadori Swimming Federation of India na India gi swimmer taramari khangkatpada Manipur dagi Laitonjam Lanchenba khankhibani sahi sigi June thada Bhubaneswar da pangthokiba humputara Nepal suba senior national championship ki 50 meter butterfly da national record thambada natana 100 meter gi butterfly da national record thamkiba asidagi Swimming Federation of India na Lanchen babu khankibani hauji coach Laitonjam Santos ki makhada pangthokadoriba youth games asida akanba training tawduna pangthokadoriba youth games asida phajaba performance piduna Bharat amadi Manipur gi mai purpangamnaba kanna honagani haina network asiga akhanana unabada Laitonjam Lanchenbana phongdorogli aigi ming Laitonjam Lanchenba aduga bagi ming na Laitonjam Kantamaite magi ming na sakela bamsonia ai hana ningthem buki mapanda hogi sanaubi aduga sadamena tawjarami matam khara lega matungda ai monam college sangung lojare matam khara sarthoi makhada ai hoji Laitonjam Santos ki makhada ai coach oina ekhoi international charaju national charaju maga dum punna khoi coach oina chachari aduga ai hoji state 2016 dagi thokjari 2025 po aduga national mari rak sure aduga international amurak tak chategari ai kan honara dum medal amasung record thwana honari je aina international chawu de moi swimming pool yam phajana sare ko moi di ground floor da sa de moi di first floor da sai moi di sim ka khala aduga hoi Manipur de dum
इसिंग जे दम याम कन दि फते अदो ब्लॉक चु मोइगी होइगी हानगी ब्लॉक तुम चोंगे मोइ आदे ओमेगा ना हापे मनिंगदा अदुना स्टार चाम फजे दुगा सिदा चोंगा आदा चोंबदा होइगी बैलेंस इकाई काई बागदा नो युंजन बखोचन ब्याम तवे दुगा मोइगी दि इसिंग क्लैरिटी जाम सेंगे दुगा मोइदी इंडोर जो होइगो अदुगी नोंग चुबा साबा खोटपा केम खंगदे दु सिदि नोंग चुदि फरक ताबा नगाई नाम तवे अदुगा इक्विपमेंट गुंबा दुगा होइगी इंफ्रास्ट्रक्चर गुंबा खा वाब माले ब्लॉक चिजु याद्रे ओमेगा दो वाले अदुना चोंबदा फराम ता आदा चोंगा ए चोंगजु फराम ता दुगा होइ इसिंग क्लैरिटी जे सियाम उदबा सि याम तेन फरक ताइ लोबदा अतै सुजन बखोचन बावदैदि होइगी ब्रेकआउट तोरपदा याम तेन फरक ताबा याम यावे मिटै इरोल इएक लोइनस लोल अपुनबा लूफ आसाम मिलाल गिलम जिंग मखादा बम जरुल तला मिटै क्लब न सिंदुना नुमित तरानी की ओइबा मिटै मेक ताकपी तंबिबगी थौरम अमा हौदोखरे थौरम अतुदा मिटै मेक के ओजा आरके मंगलै सना मिलाल आसाम की प्रेसिडेंट सेराम हेराजित माइफा की प्रेसिडेंट थांगजम ब्रोजेन चिंगबना मरोइ बमियोइ सिंगोइन सरुक्याखी थौरम की वहौदोक पिरदुना आरके मंगलै सनाना अइखोइ इमालोल अमसुंग इएक असि मैटै अमा ओइना हिंगबदा ततना थानबा याद्रबा इगी मरी गुंबने मरम अदुना अइखोइ पुमनमकना हैनब होटनमिनसी हाइके सेराम हेराजितना आसाम द चोइना खुंदारिबा मिटै सिंगना इसागी लोल इए खंगनबा होटनबा मथौ ताइ हौजिक अइखोइ लोल असि आसाम की ऑफिशियल लोल ओइना आसाम लेंगाकना लौसिले अइखोइ की इएक सु स्कूल सिंगदा तंबा यारे अइखोइ पुमनमकना मतम मंगहंदना तमनब होटनमिनसी हाइके लोइसिलकपदा मरोइबा पाउ अमुका हना पिजरी लेबर कोर्ट मरी पार्लियामेंट पास तौखिबगी मायोक्ता इंडिया पुंबदा कौरिबा जनरल स्ट्राइक मणिपुर दसु चथरी अमदी तोंगान तोंगान लोइसंग सिंगी मखादा लमदम सिगी मियामदा सेंथोक लंबी पीनबा पाइखटलिबा थबक थौरम सिंग अमुका हन्ना मिटिंग चंगबा मतम यौरे हाइरी हौजिक फाउगे ओइना ISTV ना संदोकचबा मणिपुरी पाउ मतंग असदा लोइसिनजरे मिटिंग ताबरी पपुमनमकपु अमुका हन्ना खुरुमजरी।